Cookie Milital sing the Meitei sing Matak no way caption na kan mong landa sa tharing jarek asida mapu mo sa khangdaba morirom de purak pa Potlam mayam ama corona muslim ani nga si wangjing ten thalam khaida wangjing honda mamang lekai Meira Paibishing amasung miyam na Phagatkhre tungda Phagatkhre Potlam sing adu wangjing kodong bopi sport complex ta hangba relief center yen thokre farba mioi adi adu sora me lekai MD Talib jai kumathoi apokpa MD Isup Ali amasung sora awang lekai degi MD Aslam Khan jai kumapol apokpa MD Abdul Aji Gawe Makoy anina eco van number AS01VTII39 da numilay maru brush fuji candle amasung atay chana thangnaba Potlam sing haplaga sora dagi thawalom tamna haigalakpada wangjing da Meira Paibishing Phagatkhre haire Phagalaba Potlam sing adu pawmi sing mamang da puthol aduna wangjing hoda mamang lekai Meira Paibishing lusingbe laisram tarubina haikhe Muslim ani asidagi Phagalaba Potlam sing asigi aseng mga pukhang mangamde makoy na mayang amagini haidna pawkum pikhi adum oina mak mayang adu folto matamju pairakte Potlam sing adu cookie sinda pina prokpo iramba yai habi thajaba leibadagi mapu mo sa khangdong na bokona ki adumay namak faraba mioi ani aduna hariba Potlam sing adu relief center da pithokibada masana yajaki maram aduna Potlam sing adu Meira Paibi musung miyamna relief center singda kusinnakhibani tarubina makhata na haiki lan manung asida akhoi yekna bo iriba cookie singda sana thanwa Potlam sing supply to biganu karbar to biganu mamang su basi tawdana ba hanjin hajakhiba leire ngasi Phagatkhre mioi ani si matungda amu anna tawdana ba afa bok takpiro matungda imung munungi mioi singda kusinnaragani haiki ngasi akoina phajariba Meira Paibina phajariba soradagi angang ani ne na haye muslim maza ani ne na moiji moridagi posi kadai dagi no na haiba matan moiji asomdai morirom dei tholaga ine wangjing khoda mamang dagi Meira Paibina phabani adu akhoi wangban dagi pharaga akoina moiji asengba ma khangu haiba yadabadagi moina chenbadagi akoina tanaraga phare moi wang pahang yam tawjida moiji asengba amata pau phangba ngamdre akombadagi di moiji akhoi samai tawdana mayang amagi pot porakpani hai mayang du jo akoina phone tawba matamda hana phone pairami phone je switch off thamjangre aduna akoina moi masane yana hoji wanging khodamba Meira Paibigi akhoi mayamna laaga lili game da posi yenthoge yenthokba yarabra moi ni yenthobi hai masa yawna yenthokpare ne na akhoi hoji wanging khodamba Meira Paibi apunbana puna moji pharakba amu hanna kogi ga Meitei ga tawnerba lansida moji karba tawbiganu natraga amasung kogi gi mijang jangbiganu kogi da support tawbiganu sei doibiganu kayarang moida akoina haigrabani adubu media da kya pongrabani adu moina manang pandana aron bo posi gi porakbani hoji karba gi matam nate aduna akoina sengna moida takhalaba matamda moina sengba haidabadagi akoina siji Meira Paibi mayamna phabani kodom bokbi gi leli game da akoina posi pi ba nena masana yana akoina lakcheribani atopa mafam leli game ama ani da supiro ni posi yamani na masana yana akoi lakbani atopa mafam da supigani